Committee on Tribal Unity Kotuna Arambai Tengol Yaning the Pongdo Pagalina warning Torokre. Independence Day Numita full dress the ethic members in the Sanung Viles the Gibappers on Power Cookie area, Zolen Viles the Sangatuna, Lamtu Sengdok Pokitabak Sataki Haina Kotuna Kadem Torakle, Makatana Kotuna Hide Banamanak Podalabas C. APF Parsons Singaduna, 80 Sanglakomatam da Bafarget Aduda, Tingbagi Mahota, Bob where Hangdok Tuna 80 Singadu Sanghan Kiva Todo, Kana Yaning the Pongdorakle, Lena commanding officer Aduso, neutrality Lena Tabak Town of Pongdo Cray, Kotuna Makata Raduna Sanung Bileski Praza Signa, Low Uba, Uyan Bada, Akaibulated Obutabu, Nakogi site Tozo Haide, Adumoinamak, Baparzon Lancelaclade, Kodak action Lokotani Haide. How kiba 14 Augusta Umudraga Mapan Soba Naga Independence Day Naga Miyam na pang tok to na release at pagi kung sata kang pokpi de Kuki Students Organization Sadar Hilsna ising gen bagi video social media sing dataga narakle illegal immigrants sing matakta akan ba section wat tham kray illegal immigrants sing bo thengna na ba high power demography mission last tong na ba warap law kray haina Prime Minister Narendra Modi na phongdo kray wafam singarang New Delhi ge Lal Kila da pangthokpa Bharat ke Humudraga Mafan Soba Independence Day Thoramda Wangang bada phongdo khibane Kangpokpi Assembly Constituency ki MLA Hanagi Textile Commerce and Industry and Cooperation ke Minister Namsa Kivgena Ngara Kangpokpi District ki Khumunom Beles Laiba Bill EGPBT Ltd Autoclave Abated Concrete AAC Block Industry ama inaugurate tawkhre hadi Ngarang ayuk Central Bengaluru gi Wilson Garden manakta leba Senayan Palyada LPG Pokhaibada Thodokta sahi tara khakta ngarip nupa masa ama sire mioi mapan sokre Masakhang dabusing mioi ama fana ba honaramle maunaha ama phuramle hadi Thawal District ki Nongpok Samai Police Station gi manungsan na leba Yarepok Malo Mamang lekai de leba yum amada haukibana nungthil pung mariron tarakpada masakhang daba mioi ahom sanglaktuna yum adugi mioi ama fana honaramle thodok adu da khamluba yum adugi maunaha ama mioi ahom na phuramle athubada yum thadoktuna satfigada bani haina suki halamle haidi thodok asigi matang da mari lena basig nam yeng changbiu haina sakhang daba singa duna fana ba honaramle mioi adugi apope yeng khom ningol jendrambi ongbe nadini debina mari lena basing puning singsilakle The Kuki NP Karnataka na Thadou tribal community ki mioi ahom social boycott tawre hana laukthorpagi dama Thadou NP Manipur na Thadou singdi Kuki nate Kuki NP Karnataka na Thadou miyam gi mathakta sawoti sabagi right laite haina Thadou NP Manipur gi joint secretary Mangau Thadou na khuyek piduna thadorpo serolam na phongdorakle Arambai Tengol Lusung Purel Korongan Bokova na wapam kara thamlak madude yen thongbo sai haibadagidi chicken sai haibasina hena hauba thak wang na longna ba maitai ni aduna khudakta yaroi silnau sing matam khar sangkhini tapna tawse haina korona thamlak le sahi kya gi matung da Sudan gi Darfur da cholera outbreak mayok na duna miyoi nifu hena sian khre haidi Sudan gi city Darfur da sahi kya gi matung da cholera laisat na miyoi nifu ki punsi manghan khre haina Doctors Without Border MSF ki report amana Dorakle, Laisada do Hauki Basahida Sudan gi Nungsub Thang Basarukta Horakibani Haidiba Mapamadu Sudan gi regular army amasung paramilitary rapid support force ani gi marakta lan sokna bana maram oiduna awaba mayok na badagi aphaba thakna ba ising amasung sijak marangkai na fanglakta badagi Laisada si ohelakpani haina thajanare MSF ki maikai degi makha taraduna phiba madu lakado de sahi khara sida lan songna de maphamsing ayamba da henjilapui khudong chabu laide haidi organization asina Darfur khakta da cholera lena naba mioi lisingani chahumlom layeng khrabani maduda yamna pakhaningai oiba moong da hauki ba chayo khakta da mioi nifu adu sikhibani lebak sinba thungna cholera ki case lising maudra mapan ga satre thengna khibagi manungda punna lisingani satra sehan ki maphamadu da thokliba civil war aduna maram oiduna mioi lising kaya ama mayum hongdo hongjin tawbada afaba ising thakpa phangdabadagi asoba awaba ama mayokna di bani haidi Nigeria ki cyber kingpin Delhi da fare Uttarakhand da multi-crore parcel scam thugai krahari Uttarakhand ki special task force na ngara yamna singthaningai oiba yabo operation amada organized cyber crime da senaba Nigeria amasa ama Delhi da phabu ngamkhrei maduna international ki thakta multi-crore parcel fraud scam adusu miyam da khan bangam khibani SD office cyber crime police team maduna sathakiba operation adu da Nigeria ge coalition ugozuku Nemuka Pabangam Kibani, Maha Pabangam Lapasi, Dehradun the Leba, Mio Amara Mangondagi, Lupala, Mafan Fort the Laukrehana, complaint Tangalapodagini, Parabumio Aduna Facebook,
Dehradun gi nupi amaga paw phawladuna mahak masamak Amsterdam pharmaceutical company ke manager ne haijinduna sales sing adu multi installment ta transfer to halakibani haidi Mapu leitaba huishin phagatnaba thokeba order Supreme Court na reserve tawduna thamkhre thasi ki taramathoi de Supreme Court ki su moto directive amana Delhi amasung National Capital Region NCR dagi mapu leitaba huishin phagatuna sterilize tawraba matung shelter home sing da thamjin khina ba thokeba order adu miyamna akanmong le yanin da phongdok narakpadagi Chief Justice B.R. Gavaina yengsingani haina phongdokhibaga loinana ngarang court asina su moto directive order adu reserve tawduna thamkhre haidi Justice Bikram Natna lusingba bench amna phongdokhibada mapu leitaba huising ki issue asi mari lenaba local authorities singna mathauning thila tawdabadagi thokpane authorities sing asigi responsibility masana khangjadre haike animal activists singna court ki order adu akanamongda yaningba phongdoknara ki haide Bihar की वोटर लिस्ट की कक्थत खरबा मियोइसिंग की लिस्ट इलेक्शन कमीशन पुथोरकदबने हाइना सुप्रीम कोर्ट न फोंदोखरे इलेक्शन कमीशन बिहार द स्पेशल इंटेंसिव रिविजन पांगथोखरबा मतुंग थासगी अमदा पुथोरकिबा बिहार की ड्राफ्ट वोटर लिस्ट अदु दमियोइ लाख 35 की मिंग कक्थलखिबगी थौंग असिना जरांग नब थोहलिंgai सुप्रीम कोर्ट न इलेक्शन कमीशन दा मिंग कक्थत खरबा मियोइ लाख 35 अदुगी लिस्ट पुथोरकदबने हाइना फोंदोखरे जस्टिस जय माल्या बाक्सी अमसुंग सूर्यकांत न साब बेंच अदुगी interim order na election commission da makhata na draft voter list ki ming kaktat khaba mi la khomfu manga adugi list pothorapa matam da list ado vote wise ki oina pothoraka da bane masida natra mi sing adu voter list ki karigi da lokthuk le bano haibagi maram election commission na pi ga da bane loina na ming kaktat khaba mi sing asigi list adu tha asigi tarama pan gi nungtin pung manga phabu ki manung da district electoral officer sing gi website sing da publish tawga da bane hai ki bench aduna makhata raduna booth level officer sing gi notice board sing amade Block Development Panchayat Office sing da sumiyamna yengbu yana bagidamak main kaktat khraba mioi sing adugi physical list thetuna thamgadabane Bihar ki Chief Electoral Officer the list asigi soft copy thagadabade amasung list asi pauche sing da publicity ki damak phonggadabane public notice adu da miyamna objection file torpa yagani haina panbaga loinana identity ki proof oigadoriba Aadhaar ki copy ga loinana objection file torpa yagani haina egadabane haike Miyam ki mihut oiraba singna marebak Manipur kannaba laufam thokpa thaudang laubangam daba haibase loirabani haina phongdorakle mikhal ki matamda voter oiraba Manipur miyamna vote piduna miyam ki mihut oina khankraba MLA singna Bharat Sangbidana makhoida pidiba mathau mangam adu masak khangna thabak pangthokpa ngamdabadagi haujik kang khongchaiba lekha taraba Manipur haibadu oire Manipur miyam su haifam tophong khangduna awaba punsi marel amada hingduna leiba haibadu oire maduna voter oiraba miyamna mikhal ki matamda asengba miyam ki mihut oina mareba Manipur amadi miyam ki damak thabak tawba ngamgathaba mirep sing khanduna vote piba mathau tare madu natrabadi Manipur miyam haujik wareba sidagi amuka hena awapa haibadu oigani loinana leikha taba Manipur ama oiduna leigani haibadu khangpham thoe Haujik Manipur ki oiriba phiba masida miyam ki mehut oiriba MLA sing sang launa hingduna leiri adubu Manipur da thokliba lan asi loisinaba MLA sing amata oina punsinduna apunbagi thauna pangal adu sagatuna lokpam thokpa thaudang adu lawba ngamdana leiriba se loiraba haibadu ko manare takpane maduna makhoiba miyam ki mehut MLA oina thagaluba haiba asi khwaidagi lanba haibadu voter oiriba singni haibasu khangkham thoi adubu haujik miyam ki mihut oiriba MLA singi wata padaba punsi marel amada nungaina hingduna leiba miyamna uri marebak Manipur mache tana thugaina bohona rabasu makhoi masel amato oina punsinduna kanna bohona bangamdre center ki lusingba singna makhoibu pugli paiduna telanga paibagum paiduna sanabada makhoina harau na yabugum tawri oiraba phiba mase voter oiriba Manipur miyamna iseng sengna khanglaba phawbada hojik phawbada miyam ki mihut oiriba MLA singi asoiba si chumthokna bahona dribasi yamna lanbani haina khalle miyam ki mihut oiriba MLA singna makhoi ki lawpham thokpa mathaudang adu lawba ngamdre makhoi mission amagum leide loinana miyam ga aphaba mari thamba ngamdre haiba khanglabadi makhoi da vote piduna miyam ki mihut ohen khiba voter singna amatoina apunba pangal thauna sagatuna makhoi gi asoiba singa du chumthokna bo lawpham thokpa thaudang adu hojik lawbo matam oire haibasi khangba mathau tai maduna tana voter oiriba miyam asi karisu leitabani hayeng mikhal matam yauroklaba matamda senyam
piduna saning pijaduna bot phangnaba honagani haiba yumpham oiduna bot kanaba thabak torakpada voter oiriba singna adumak makhoigi langda thugadoribra haibasi wahang ama oiribani haibasi khangpham thoi aduga miyamgi mihut oiriba singna maraibak Manipur kannabu honadaba makhoi leina leibak miyambu lamja saragi mataugum awaba punsi marel amada henghanduna thambada voter oiriba singna tumina sum leisinda tarabadi miyoiba ama oina hingbagi wahanto adu karisu leiraroi haibasi masu khangpham thui lenga asigi mapudi lebak miyamni mapu oiriba lebak miyambu miyamgi mihut oiriba MLA khujo kharana lakna ningomongda lakna ba haibasi yamna sumdabane haibasi voter oiriba singna khangpham thui maduna haujuk miyamgi mihut oiriba MLA sing amata oina punsinduna Manipurda anoba lenga ama lengna bo hona hangadabane loinana Manipurda thokliba lan ase lengak aduna loisenna ba thaudang adu lohongadabane madu ngamdrabadi miyamgi mihut leirubagi kari kanai haibadu voter oiliba singna asumba akanba ihok sagatuna miyamgi mihut amamam oina masagi mathau masak khangdriba singasi asumba lambida lakna ba para tambiba matam oire aduga miyamgi mihut oiriba singna maraiba Manipur kannaba lawpham thokpa thaudang lawba ngamdana leiribasi karigino haibadu pakhum pijaraga maraiba Manipur kannaba lawpham thokpa thaudang adu lawdaba tarabadi miyamgi mihut oiriba singgi mathakta bak miyamna kari tawrakani habidasu khangpham thui haina thamrakle